Si di yari kayo no? Kali sa ari mayam. Ano ka naman na haribola! Haribola! Hello guys, what's up everybody? So welcome to my channel and welcome to my vlog. Ngasi di mayam da ina uchaga darise aina mayam da haning ba haibu khwai ahambada Manipur da khoi hoji hoji thokliba lan Meitei ko kuki ga mayam su dum kham gani ado aina mayam da haning ba haise khoi gi Manipur da chinau ke ama lai khitaba leite lan marak sida ko khan mada yam nungaite adubu upai leite ko khoi su CACHAR Jaribond hadi yam lapna leba ko banina adubu khoi sidagi chinau mayam na khara mateng amang ba tawna ado aina mayam da haning se hadi Manipur da harau kume haiba loi thingre hadi la harau bleitre aduga Yaoshang su tawba yaro thabal su taw loi thingre ba ko ado akhoi rom da hojiki ona gi CACHAR Jaribond somda dumaina lando oibudi oide ko adoisu akhoi noina dumai khangono ba ke khoina nungaina leimi noi kim khanne dugi suwana te akhoi sida dumaina lando oidabina khoisu oidabagi matungina dum program ta chathabe wane ba akhoi su noi dumaina face to patari akhoi keidong nu dumaina tawroi ba ado Manipur da oiriba lando khara yangna faradi fani khara yangna su amuka hana gi dumaina oiradi loi farani khoi CACHAR Jaribond di hoji kene dumai khatna badi leitri khatna da basu sanu Manipur da ima kya wana basu yauri china kya leiki da basu yaure khal madam nugaite aduna khara yangna faradi fani ana khalli ado ngasi gi blog se na me anda jingan ga da base haidi khoi gi Yaoshang se ko khoi Meitei gi phajagraba culture se me anda hingalake khoi Yaoshang ngasi tawdoini ado Yaoshang se loi sem saba kamai kam pot punamang clip punamang hapakani me am dum yengmi aduga next nimita khoi gi abir teiraga thori thatpa adum koibado ko aduga bikhani ba loi jawrakani ado me adum blog se loi boy binasi ko wal kakpa lai me am wa sina dai phiran sa doi mi ko wa se khara lauraga aduga som chala sa doi mi labukta sonda lai re bondhu me am mayam asagi set lori nga tale embasing da loi phandokna tabakti kara musalle ma khara walona musna ge dada sida yungdro bani sari pa sare si di yare kai no kali sare mayam kana mo na pyo yaad re baba kamai dei qua bra hai na kana din kham sai sai One eternity later. So happy Holi to everyone. YouTube channel la lakpiri by channel mayam bu aduga gi subscriber mayam su happy Holi to everyone dil se and mayam su harau tayam na nungsi chana na laiba oyu na dai pa yaudana aduga chei sigi matungi na chei anubagi noi gi yumda enjoy togadabani mayam family ga phajana laiba oyu aduga dudi hojik thokna ba tawrsi koina ba tawrsi duga mayam da hingalake bikhasu neurosi khara aduga haribola 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 Yaoshang gi bikhani se around kamai tawge wani masang kada ngasi khoi gi bikhani ji jam ngai aduga mi di jam phuri ni nupi matang da ke ni rau adi lesabi gi matang da wai masang kada nupi siga ina kaino ko mga si pi ge na ha to ba so ipa sanga pi we le pu le pi ma ge